Indiana British ki makutagi ningkha tamkhiba chahi humbudra nipan surakpaga mari leinana lakliba tang mapandagi Har Ghar Tiranga Pangthokpa Houragani Haina Manipur lenga ki Art and Culture Department ki Secretary Naorem Praveen na Phongdokhre ngasi Manipuri da leiba Civil Secretariat ki North Block ki mini conference hall da Pangthokpa paugi mifam amada wafam asi phongdokladuna Naorem Praveen na hai Indiana ningtamba fangkiba Numit ki mangoina na chahi khuding ki pangthokton lakpa Har Ghar Tiranga gi thoram chahi asigi oinasu state amadi district ki thakta tongan tongan ba thoram kaya lakliba tang mapandagi tarat fawba pangthokna ba sem saba loire levaga sigi national song bande mataram na chahi chamayangkai mapum farak pagaloinana Har Ghar Tiranga gi thoram pangthokpa matamda isai asisu sakani amaromda Har Ghar Tiranga asi kari gi damak pangthoklibano haibadu pikliba ngangsingda mayik sengna khangana bu honagani numit mapani chupna chathagada pathoram asi state ki thakta pangthokna bagidamak tongan tongan ba department singna tawgada pathabak sing khana ba hore mamangi chahi singna tawkiba thoram sing adumak chahi asida sumahak na makhata na pangthokani haina Naorem Praveen na makhata ki Sida koi handaki kano sida sigi exhibitions adagi then programs to sida anam ki maroil satram kai sida Har Ghar Tiranga ki wakhalon sikari no bande mataram national songs ki nungyo ba kano sikari no haibasi anam kai sida hazana takpi tambire haraga makoina laiba mapam de laiba dignitary sings adagi then praja singbu guide tawraga madugi historic significance among member among sing sina satam kai sina taalo haina madugi kano sila in mathang lakador se foi release Tiranga release mein amish tapni Tiranga release se yam large scale da with edikano se kogi marwena ki bike release ko sida home department amadis youth affairs and sports kusam naraga sigi bike releases sing ba cycle releases sing ko tapni sida